aduga kayu matamdana soroki nakanda sagian biba leye dei ban kiu lepaga saka laura sabiyo mikup khudingi asawba leitana laizariba khara khajik asina kanagumba amabo harau hanba nungai hanba haibasi mipum khudingi tangai fadabani selgi wafam ngak nattana wakhalgi ngaklau pukning thogatpa afaba wahai wata ngang ba haiba tangai fadabani pumnamak asi huzikki social media da tauthariba ayambadi wahai amagi wari amagi wahan thok lausinbagi pankhai asi tongalna chatnakraba male posak amagi maku khak yenglaga mahau leppa yadabane maku khak yengbiba nattana kupthana taba yengbiba tabiba yamna tangai fadabane asumna awaba amagi marumda awaba kaya phumduna thamlaga maithongda awabagi mami lotsinduna punsigi lanthengda sembiba mahakna achauba awaba amagi changyeng ama yengkhrabada awabana thankraba punsi amagi lemhauriba saruk khara asida hena awaba du leitre haibagi khudam ama piriba Friday Chuhing Longjam Lokendro ga unnazarubane Dawam ngaijare tamu manakta lakwa ngasi hoi hoi aina su lakpiriba tim khurumjari aduga Manipur gi meyam malem gi meyam soina khurumjari aisi Chuhing gi thabak si pai hana Rose Garden da yure mongista torombane cancer anaba da mateng pangba sidi ai gi lei gi karbar nasri gi karbar ma tawje adudagi sum mateng panga kan sida isona chanbidana laibok phadana isi akashpani imphal gi tha ahum khaki mali leinung thabagi khara ai hairakpadagi aisi akashpani imphal sida sangjagi bane aduga yure mamdudai da thabak tu tawba yadramina sida tawbadagi ai masidi sona pibirabani haidana u mayam se yeng sida horiba u mayam si yeng kan karam mana khwaidai hena khudong chadagi yeng kan sida radio gi mayoknaba geri hojik leijariba u se sidai gi mafam se dumaina setup tawjagiban cancer patients sida mateng pangjabasidi khumbong bazar da lei yolame lei yonbadagi phangba aigi sendong se nomagi setpase nungti numi khudingi cancer helping box hojikmak thamjari se sisi yamna pikpa amada nomagi khaji sum thadaraga thamjarakpane lei karbar si market si semgot pangamdaba adum hate torokpadagi Chuhing si la kandadi aina Friday Chuhing aidana maming si thole aduga irai khudingi agi phangba khusuman se reserve tawdaba yadi haidana aina promise makti nattaba ama thamjarakanda tawjabane maruina Friday Chuhing si aigi wife si cancer nagi masi 2013 da cancer nare aduga 16 si phaw si yam kanna cancer gi lanpham da haitare akanba lan amakhak aikhoini na thengnagi paisa changi wakhan mangi ai wife siga aikhoini na laying sida aikoi cancer na ba senthumi fem phattabada mateng khara tawse na ibani yam kanna hainagi aduna maram oirega 2016 gi matung sida aina migi sendon kari kra khara singbalo reganda thabak se suraga aina Friday Chuhing si gi mapana mateng pangwa se hena pangjarakpane aigi cancer na gi ba aigi wife sigi maponu mit se iraine aduna aina ma yam nungsi mana nabada chaina khangi badu soidom ningsangi aikhoini na haina khibado cancer na ba sing sida no makhaki hidam tang ka pasu glucose am tabu sangom ta su leiraga su haidana khalla kanda Friday Chuhing sigi mapandagi anaba sing sida mateng pambagi khongjang se dumaina sum laksagibane sahim da nirak ahan ba tha sina February gi tang ani simadi fix ore masi ai wife oinam ningol ne longjam ongbi asalata ibe thoi hana su kowi magi pokpa numit si irai February gi tang ani aduna chahi magi manungda February gi tang ani simadi fix oire aduga atopa tha taruki matung da sina August tha simadi khudong chabagi matung ina tang adum kharaga adum different leire chahi madani rak habdi tha taruk khudingi adumaina mateng pangjabani Hodi handaki August tha gi tobi garabra hodi August ori hoi layo khobadagi handaki August tha se 2025 ki athobo singin numit August ki tang 32 state da RIMS ki secretary department da Dr. Kamal Hall haibama leijabado madugi halls deida aikoi secretary department ne adugu wangkhai da leiba CRN care ne aduga Friday Chuhing ahum sina silerga pangthok sakre Today magi cancer na gi bagi 2013 Friday gi ho kari cancer di makhal yam bani na hoi si matang de tang thambiyo ba
ꯑꯩꯒꯤ ꯋꯥꯏꯐꯁꯤ ꯅꯣꯡꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯣꯏꯂꯦꯠꯇ ꯆꯪꯕꯗ ꯀꯧꯔꯦ ꯑꯝꯇ ꯂꯥꯛꯑꯣꯅꯦꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯌꯥꯎꯋꯦꯅ ꯑꯗꯨ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯏꯁꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏ ꯔꯦꯗ ꯕ꯭ꯂꯗꯁꯤ ꯑꯣꯏꯗꯕ ꯃꯨꯔꯒ ꯍꯦꯛꯇ ꯁꯛꯇꯝ ꯊꯤꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯋꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗꯥꯗꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯁꯤ ꯇꯦꯁ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯁꯤ ꯀꯣꯂꯣꯟ ꯀꯦꯟꯁꯔ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯈꯪꯉꯛꯄꯅꯦ ꯑꯗꯣ ꯁꯤ ꯍꯥꯏꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯌꯥꯎꯕꯁꯤ ꯃꯤꯅ ꯆꯤꯡꯅꯕ ꯌꯥꯏꯀꯣ ꯑꯗꯨꯃꯛꯇꯤ ꯈꯟꯕꯤꯒꯅꯨ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯌꯥꯎꯕ ꯍꯥꯏꯁꯤ ꯁꯥ ꯉꯥ ꯌꯥꯝ ꯆꯥꯁꯤꯜꯂꯒꯁꯨ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯍꯥꯝꯃꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯏꯐꯇꯨ ꯅꯥꯈꯤꯕ ꯃꯇꯝꯗ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯌꯥꯎꯔꯛꯈꯤꯕꯗꯒꯤ ꯀꯦꯟꯁꯔ ꯑꯣꯏ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯣꯡ ꯍꯥꯝꯕꯗ ꯏ ꯌꯥꯎꯋꯦꯅ ꯀꯦꯟꯁꯔ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯂꯣꯟ ꯀꯦꯟꯁꯔꯁꯤ ꯅꯥꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯗꯣꯛꯇꯔ ꯈꯔꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯏꯐꯁꯤꯗ ꯍꯪꯉꯦ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯑꯗꯨꯒ ꯌꯥꯝꯁꯨ ꯁꯤꯡꯉꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯌꯥꯝ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯁꯤꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯀꯦꯟꯁꯔꯒꯤꯗꯤ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜ ꯃꯨꯝꯕꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯃꯥꯅ ꯍꯥꯏꯖꯩ ꯑꯗꯨꯗꯤ ꯐꯔꯦ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒ ꯃꯥꯒꯁꯤ ꯑꯗꯨꯝ ꯄꯩꯁా ꯅꯨꯡꯁꯥ ꯄꯨꯕ ꯈꯣꯠꯄ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯩꯖꯕꯗꯣ ꯀꯥꯏꯊꯣꯛꯑꯔꯒ ꯃꯨꯝꯕꯥꯏꯒꯤ ꯇꯥꯇꯥ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯖꯈꯤꯕꯅꯤ 2013 16 ꯐꯥꯎꯕꯗ 2013 ꯍꯧꯔꯦ 13ꯒꯤ ꯑꯗꯨꯒ 16ꯒꯤ ꯃꯥꯔꯆꯀꯤ 16ꯒꯤ ꯃꯌꯥꯏ 16 ꯍꯧꯔꯛꯄꯁꯦ ꯁ꯭ꯋꯥꯏꯐꯥꯎꯕ ꯑꯗꯨꯝ ꯃꯨꯝꯕꯥꯏꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅ ꯂꯥꯌꯦꯡꯖꯔꯦ 16ꯗ ꯂꯩꯈꯤꯗꯕꯅꯦꯕ 16ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 12ꯗ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ 2013ꯗꯒꯤꯅ 16 ꯐꯥꯎꯒꯤ ꯃꯔꯛꯁꯤꯗꯩꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯗꯤ ꯑꯁ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯁꯦꯜ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯁꯤ ꯏꯆꯥꯅꯨꯄꯥ 2 ꯄꯣꯛꯆꯕꯅꯤ ꯑꯍꯟꯁꯤꯅ ꯆꯤꯡꯈꯩ ꯍꯨꯟꯕ ꯂꯣꯡꯖꯝ ꯀꯧꯏ ꯑꯇꯣꯝꯕꯁꯤꯅ ꯂꯟꯁꯅꯥ ꯂꯣꯡꯖꯝ ꯀꯧꯏ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯆꯍꯤ 3 ꯐꯥꯕꯥꯠꯇ꯭ꯔꯤꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯈꯥꯏꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯑꯗꯨ ꯃꯣꯏꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯃꯨꯝꯕꯥꯏꯗ ꯆꯠꯂꯦ ꯑꯗꯨ ꯅꯥꯔꯦ ꯑꯥꯗꯩꯗ ꯀꯦꯃꯣꯊꯦꯔꯥꯄꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯒꯤꯗꯤ ꯔꯦꯗꯤꯌꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯁꯔꯖꯔꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯀꯞꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯀꯞꯄꯁꯤꯅ 2016 ꯐꯥꯎꯁꯦ ꯑꯗꯨꯝ ꯀꯞꯈꯤꯀꯣ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗꯩꯗ ꯀꯦꯟꯁꯔ ꯅꯥꯔꯀꯥꯟꯗ ꯍꯤꯡꯕꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯗꯤ ꯑꯅꯥꯕꯗꯨꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯗꯣ ꯃꯥꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯑꯩꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯉꯛꯄꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯝꯗꯕ ꯐꯩ ꯄꯣꯛꯀꯦꯗꯤ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯀꯥꯏꯅ ꯄꯣꯛꯑꯝꯃꯗꯤ ꯐꯩ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯋꯦꯕ ꯑꯉꯛꯄ ꯐꯪꯅ ꯋꯥꯏ ꯑꯗꯨꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯔꯖꯔꯤ ꯇꯧꯕꯁꯤ ꯇꯥꯇꯥꯒꯤ ꯑꯦꯛꯇ꯭ꯔꯦꯛ ꯅꯕꯤ ꯃꯨꯝꯕꯥꯏꯗ ꯇꯧꯋꯦ ꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯁ꯭ꯋꯥꯏꯗꯩ ꯆꯪꯕꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4-5 ꯁ꯭ꯋꯥꯏꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯩ ꯊꯣꯔꯛꯑꯦꯕ ꯑꯩꯒ ꯃꯥꯒ ꯈꯛꯇꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯕꯤ ꯁꯨꯃꯥꯏꯅ ꯎꯠꯂꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯆꯪꯉꯝꯗꯥꯏꯗ ꯃꯥꯅ ꯅꯣꯛꯑꯒ ꯁꯨꯃꯥꯏꯅ ꯎꯠꯂꯦ ꯑꯗꯨꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯁꯥꯡꯈ꯭ꯔ ꯃꯇꯝꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒ ꯁꯔꯖꯔꯤ ꯇꯧꯃꯤꯟꯅꯕ ꯃꯌꯥꯝꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯗꯨꯅ ꯑꯩꯁꯨ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯦ ꯑꯅꯥꯕ ꯐꯅ ꯌꯥꯝꯅ ꯀꯟꯅꯕ ꯑꯣꯏꯔꯁꯨ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯌꯦꯡꯉꯣꯏꯗꯧꯅꯤꯀꯣꯅ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯃꯄꯥꯟ ꯂꯝ ꯆꯠꯄꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃ ꯌꯥꯝ ꯋꯥꯅ ꯊꯦꯡꯅꯔꯛꯈꯤ ꯑꯗꯣ ꯏꯀꯣꯟ ꯀꯣꯟꯕꯗꯗꯤ ꯁꯔꯖꯔꯤ 4ꯅꯦ ꯇꯧꯕꯁꯦ ꯑꯍꯥꯟꯕꯗ ꯀꯣꯂꯣꯟꯒꯤ ꯁꯔꯖꯔꯤ ꯇꯧꯔꯦ ꯀꯣꯂꯣꯟꯒꯤ ꯁꯔꯖꯔꯤꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯀ꯭ꯂꯣꯖꯔ ꯁꯔꯖꯔꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯀꯣꯂꯣꯁꯇꯣꯃꯤ ꯍꯥꯞꯄꯦ ꯄꯨꯛꯁꯤꯗꯩꯗ ꯈꯣꯡ ꯍꯥꯝꯐꯝ ꯍꯥꯞꯄꯗꯣ ꯃꯗꯨ ꯊꯥꯞꯄꯅ ꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯃꯗꯨ ꯍꯥꯞꯅ ꯀꯦꯃꯣꯊꯦꯔꯥꯄꯤꯁꯨ ꯇꯧꯋꯦ ꯑꯗꯒꯤꯗꯤ ꯃꯗꯨꯒꯤ ꯁꯔꯖꯔꯤꯗꯨ ꯂꯣꯏꯔꯒ ꯏꯝꯐꯥꯜꯗ ꯃꯇꯝ ꯈꯔ ꯊꯣꯛꯂꯒ ꯆꯦꯛꯑꯞ ꯑꯃꯨꯛ ꯆꯠꯂꯦ ꯆꯦꯛꯑꯞ ꯆꯠꯄꯁꯤꯗꯗꯤ ꯑꯃꯨꯛ MRI ꯂꯧꯕ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯂꯪꯁꯇ ꯃꯥꯏ ꯀꯦꯟꯁꯔ ꯁꯦꯜ ꯍꯥꯏꯒꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯗꯨꯒꯤ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯪꯁꯀꯤ ꯁꯔꯖꯔꯤ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯨ ꯏꯟꯖꯕ ꯅꯠꯇꯅ ꯂꯪ ꯁꯔꯖꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯂꯪ ꯁꯔꯖꯔꯤ ꯇꯧꯔꯦ ꯃꯨꯝꯕꯥꯏꯗ ꯊꯦꯔꯥꯄꯤ ꯈꯔ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯥ ꯈꯔ ꯂꯩꯔꯒ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯊꯣꯔꯛꯑꯦ ꯏꯆꯥꯁꯤꯡ ꯎꯅꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯛꯑꯞ ꯆꯠꯂꯦ ꯑꯗꯨ ꯅꯦꯛꯁ ꯆꯦꯛꯑꯞ ꯆꯠꯄꯁꯤꯗꯅ ꯑꯃꯨꯛ ꯃꯥꯁꯤ
ꯋꯥꯟꯊꯔꯦ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯄꯨꯈꯠꯂꯀꯥꯟꯗꯗꯤ ꯕ꯭ꯔꯦꯟꯗ ꯀꯦꯟꯁꯔ ꯁꯦꯜ ꯌꯧꯔꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗ ꯀꯦꯟꯁꯔ ꯁꯦꯜ ꯌꯧꯔꯕꯅꯤꯅ ꯁꯔꯖꯔꯤ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯦ ꯑꯗꯨ ꯑꯃꯨꯛ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯕ꯭ꯔꯦꯟ ꯁꯔꯖꯔꯤꯗꯣ ꯑꯃꯨꯛ ꯇꯧꯔꯦ ꯕ꯭ꯔꯦꯟ ꯁꯔꯖꯔꯤ ꯇꯧꯕꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯦꯟ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯤꯉꯩꯗꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯇꯣꯏꯅꯁꯨ ꯋꯥꯟꯊꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯍꯥꯏ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯗꯦ ꯑꯩꯒꯤ ꯃꯤꯠꯇ ꯃꯉꯥꯜ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯦꯟꯅ ꯎꯕꯗꯩ ꯍꯦꯟꯅ ꯑꯩ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯍꯥꯏ ꯑꯩꯒꯤ ꯋꯥꯏꯐꯁꯤꯅ ꯑꯗ ꯑꯩꯅ ꯍꯪꯉꯦ ꯀꯔꯤꯅꯣ ꯃꯉꯥꯜꯗꯣ ꯀꯔꯤꯅꯣꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯆꯥ ꯑꯅꯤꯗꯣ ꯑꯗꯨꯅꯤ ꯃꯉꯥꯜꯗꯣꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯃꯔꯨ ꯑꯣꯏꯅ ꯃꯃꯥꯁꯤꯡꯁꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯦ ꯑꯁ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯔꯛꯈꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯨꯝꯕꯥꯏꯗꯗꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯍꯦꯜꯄꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯇ꯭ꯔꯁ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯔꯨ ꯑꯣꯏꯅ ꯁꯟꯗꯦꯒꯨꯝꯕꯁꯦ ꯁꯥꯄꯣꯟ ꯅꯤꯕꯒꯨꯝꯕ ꯆꯦꯡꯒꯨꯝꯕ ꯑꯗꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯁꯔꯞꯀꯨꯝꯕꯁꯦ ꯍꯦꯛ ꯂꯧꯕ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯒꯤ ꯀꯥꯔꯠꯁꯨ ꯄꯥꯏꯔꯒ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯆꯥꯛ ꯌꯦꯟꯕꯤꯕ ꯂꯩꯌꯦ ꯑꯗꯨꯗ ꯏꯕꯥꯅꯤ ꯀ꯭ꯌꯨ ꯂꯦꯞꯄꯒ ꯆꯥꯛꯀ ꯂꯧꯔ ꯆꯥꯕ ꯌꯥꯎꯋꯦ ꯑꯗꯒꯤ ꯆꯔꯆ ꯈꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯄꯩꯁꯥ ꯀꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏꯅ ꯄꯩꯁꯥꯒ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯀꯥꯟꯗ ꯑꯥꯎꯠꯁꯥꯏꯠ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯥꯊꯤꯒꯨꯝꯕ ꯇꯥꯃꯤꯜꯒꯨꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯃꯣꯏꯒꯤ ꯏꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯏ ꯄꯤꯌꯦꯕ ꯑꯩ ꯔꯤꯒꯨꯂꯔ ꯕ꯭ꯂꯗ ꯗꯣꯅꯔꯗꯤ ꯅꯠꯇꯕꯗ ꯏ ꯄꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯃꯨꯝꯕꯥꯏꯗ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯏꯁꯤꯒꯤ ꯑꯩꯅ ꯐꯣꯟ ꯈꯔ ꯇꯧꯋꯦꯕ ꯏ ꯄꯤꯕꯤꯅꯅꯕ ꯑꯗꯣ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯏ ꯄꯤꯕ ꯂꯥꯛꯑꯦ ꯑꯩꯅ ꯂꯨꯄꯥ 200ꯒ ꯄꯤꯌꯦ ꯚꯔꯥ ꯑꯣꯏꯌꯣꯅ ꯃꯣꯏ ꯂꯧꯗꯦ ꯑꯩꯈꯣꯏ ꯏ ꯗꯣꯅꯦꯠ ꯇꯧꯕ ꯂꯥꯛꯄꯅꯤ ꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯅ ꯆꯥ ꯄꯤꯊꯛꯑꯦ ꯃꯗꯨ ꯏꯅꯞ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯨꯝꯕꯥꯏꯗ ꯆꯠꯂꯒ ꯂꯃꯟ ꯁꯤꯡꯉꯨꯕꯁꯨ ꯉꯝꯃꯔꯣꯏ ꯃꯤꯇꯣꯝꯗꯁꯨ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩ ꯃꯇꯝꯗ ꯑꯋꯥꯕ ꯃꯇꯝꯗ ꯑꯩ ꯏꯁꯨ ꯄꯤ ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯨꯡꯁꯤꯈ꯭ꯔꯕ ꯇꯥꯃꯤꯜ ꯂꯩꯍꯧꯋꯤ ꯃꯔꯥꯊꯤ ꯂꯩꯍꯧꯋꯤ उड़ीसा मचा अदगी पंजाबी इवन अखोगी साउथ अफ्रीकादगी अखोगी मियोय खरसु लुपा लिसिंग मंगागा थारखी मुंबईदा लेबा तमिल खरगी मपाना अदुमाइना यामना वाबा लायेंबगी खोंगचन अमा मुंबईदा आई लैगी अदो 2016 दा लाइबक थीबदगी आइना फनमक होनरगसु हिंबसीबदी आइनासु हेक हाइजबा हिंबसीबदी ईश्वरगी खुत्ता लै अरुब लैना अदगी लूदब लैना हाइबगी मखा कैसु पोंदे ईश्वरना लौसनगे महौसाना लौसलगे हाइबा मिकुप्ता लौसनगिबनी अदुना कैंसर नारे हाइदना किडनी सोए हाइदना ब्रेन यादरे हाइदना मी मेहक्ता फतनुंगदा थोकनी हाइबदी लैते हिंबसीबदी ईश्वरगी खुत्ता लै अदुबो आइगिदी आई लाइबक्ता तमकपा अखोइनिगी लाइबक्ता तमकपा दुमाइना तौदना 2016 दा लैगिदबनी अदो मा लैगिदबा मागा आइगा काइनाजरगसु मसिमक्सु आइना माबु निंगसिंगी इराई खुदिंगी बॉक्स से पुथोगा कैंसर हेल्पिंग बॉक्स से पुथोगा आइना आइगी खुसुमन सिदा थादै अदुगा अतै इराई खुदिंगी लाकपा मिसु यावे कस्टमर सुहिंग थक्त्रगसु आई अंगम थादनिना लाकपा यावे अदुगा सुमाइना यूट्यूब की खुथांगदा खबर की खुथांगदा उबिबसिंगना सेलागा दुम पैसा थादबसु मयाम यावे अदुना मयाम सिना पुनसल लेरगा अंगमबसे अदुम चथजबनी अदु आइना थबक सुबो ngamigai si khongchat se sanction ge na yam kana khanje thobak suba lakpo sidi yam ngana hogale pung 3:30 dei hogale adu pung 6 sai degi di sure dang theng ga su 3 phau mung dei sure duga mamme nungdang di pung yum yob de pung 3 sai de dum tare loisan ba khosan ba tawre ga anung ti gi adu irai khaktang di pining ba lupa manga tara khak box se thada bion hai ba adu thada da ba su yawi thada ba su yawi adu di compulsory ka su oi de sigi box gi thada bai se इराई की कुसुमन ना हबीबदो इराई नु मिते हेकार फंgai से दम चंगबै वारी रा औ सिले त चंगबै वारी ने अदुबो आइना थाउगी अदगी चूगी अदुदी काइथोक्तबदी यादमनिना अदुमा काइथोगा आइगी कुसुमन दो सिले त थादबा दुमाइना तौसबो कोनुंग मांगे खोय संगाई फेस्टिवल के तौबदो सि मफम जिने अदुगा सिदा रेडियो स्टेशन लेरे सिटी कन्वेंशन असिदा लेरे कोनुंग मांगे सिदा ट्रैफिक पॉइंट दु लेरे सिला कान रेडियो स्टेशन के हेक ऑपोजिट लेबा याम दंगो नजबनी
250 ml की Chuhing glass गुम्बा disposable glass सिदा रेडियो की गेट कोनों मांगी लंबी स्थिति चुहिंग सुम्बसे याम ग्रे मसिंग याम ग्रे लायोक फबदेगी आई तोमने से सुमजरमसे आई तोम खक्तनी अतई तैसु लेजिङैदा अदुबु चही खरसि मनुंग सैदा सुबम नमम लेतबनिना मयाम हम थोरे अदो पॉजिटिव खरा हंदरे आई राइट साइड तमो मरी मंगा थत्रेबा लेफ्ट साइड तमनी मरी मंगा थत्रे अदो आई कस्टमर हाना लेबी सिंगसिना अदुम संगा 2000 क्या वाइद ने Chuhing सुम्बिरे जना आई दुबु 19 साइड की ओइबा माले 2019 1920 साइड की अदी ऑलमोस्ट सही तरुक फारागा लाखिरे दुगा संगाई फेस्टिवल के हेक तौबा मतम दु अदुम नंग हौरमने अदुदी सनाई फेस्टिवल दे औनो याउगी संगाई फेस्टिवल तौकान सिदी फमन भया फम भया दे यादे अदुगे